Hello mayam ay iruzaba loire do iruzaba loire ka ayuki jalo nabagi keno shem sabane ba sida testbat mana khra ma leire duduga singdu leiremdabagi sing mana khra laure aduga sigi mana aina makak mache segairi base sise green tea ga hainabado adudugi mana ne ba asi in jalo ma da hapki to ba mayam aido salon du loi kre iruzaba loibaga sam ga hatringai da dum samje pungkhatlaga dum irujaru bane ba ado sa hana lon tho e duga sa ke ga thakpa loina kre ado ina sam hato ke na sam se hato e hai di rulu zab do khra theng kre boko adu duna sam gam ta hata bita cha ke ga hana sem sa ba tawra ka sam hat bani sumaina di clip sim phazilaga lore ek best hairstyle ne ek dis mind over di clip ma sam phajang raga lore as slow ga chala laga acting ga tawsale haiba adune mayam sam hat pa sam pun basu loishalle adagi da yukse sum khoi baba su thabak cha thokre ukhul de leiki boko thabak amage adu du laikhrabni na yukse khoi pupu ju dum chak se thenglap chabi ni pupu gi chaba timing du ko dum khoi ngai chabi chak se thenge ba aduna adum thenglap na thonge ba chak se adum sana sana ba aduna ayuki matam se kitang aina chak thongri kan sida cheng su khap to aure aina cheng khap pa se naw ni pin video lo bi rak pane mayam video se ina matek lo bane bako adai cheng ga khapa khot pa mu loisan gre ayuk ki sa mu thonge chen chami ne aduga ido kobi kangsoi thongge to bane bako ado kobi kangsoi thongna bagi kobi semine do ai thang masa guma pai bisi kaya sum aso bu guma pai bisi na sum haine ba adu ne aso bu si pai ra soi se aina kaino se sound se muthami se tagi na te background da video yengak pagi sai ga ka myam tai ba du na ina muthat pane sound do alu ma hape alu ko sem haptre sum maming gi hapai du tilho khra tawre adagi di maroina pak pi se na ngasai hek pane ko hingol dagi maroina pak pi khra he ure adagi tilho leire sing mana ne sing du leitre ba do sing leitre bani na dum sing mana he aga sing mana si oina hapage na ina sing mana si oina seme tilau si soido tilau soido ko loire maroina pak pi si amuk soire sisina nga ni bu ko khoi pukri dagi pha bane ado nga se ngau tho ga thamba dune ba ado khara mana hausi ko bi kang soi da tha chan khrage duga sigi khara rem basina numidang sauri thong bagi thang khre kaino se camera se aina kaino tawu da ni iba aina camera smai khillaga tham phone khinbado ado aina leng mu ko tawu da ngari khara maga lore ngari si yamalle na ina mani ma lautho e duga khara saurap to ba hum si mai jangi hap khrage duga sina morong ipagi khaido khre morong ipai ngan ge na sine ina hojik sem ki bado aduga ne morok se morok asu ba leram dre ko insang thak page camera si nik pani ngo ina kodok torok pada sida do morok su ba ni e war ha ba do morok su ba leram da ba dage ina morok ani hum morok ango ba ni hum laure duga khutnek ta nei khai re ba aduga smaino ina tha agena adum khutchine hekta nei khai gre moro su baleram da badagi cinemam morok su met khai ba loire ena sina kangsoi thak na ba sem ki ba maroi ka ka dagi kaino du ne ba nga ka ka to aduga kobi ga lu ga si sam tho e
ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯥꯎꯟꯁꯦ ꯑꯩꯅ ꯏꯁꯩ ꯀꯩꯀꯥ ꯃꯌꯥꯝ ꯊꯥꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯥꯍꯟꯗ꯭ꯔꯦ. ꯁꯤꯗ ꯂꯩꯔꯦ ꯀꯣꯕꯤꯒ ꯑꯂꯨꯒꯗꯣ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯒ ꯆꯥꯝꯕ ꯂꯣꯏꯔꯦ. ꯁꯤꯁꯤꯅ ꯁꯤꯒꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏꯁꯤꯗ ꯊꯥꯛꯅꯅꯕ ꯃꯣꯔꯣꯛꯁꯨ ꯂꯩꯔꯦ, ꯑꯗꯒꯤ ꯃꯔꯣꯏ ꯀꯩꯀꯥ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯄ꯭ꯂꯥꯟ ꯂꯩꯖꯗꯦ, ꯃꯨꯛꯕꯥꯡ ꯇꯧꯕꯒꯤꯁꯨ ꯅꯠꯆꯗꯦ. ꯑꯩꯁꯦ ꯉꯁꯤ ꯑꯩꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯇꯥꯏꯃꯤꯡ, ꯍꯥꯏꯗꯤ ꯕꯨꯕꯨꯒꯤ ꯆꯥ ꯂꯣꯜꯂꯒ ꯆꯥ ꯄꯤꯊꯛꯈ꯭ꯔꯕ ꯂꯣꯏꯔ ꯃꯇꯝ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯈꯤꯇꯪ ꯀꯦꯔ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯃ ꯅꯣꯏ ꯏꯁꯩ ꯇ꯭ꯔꯦꯟꯗꯤꯡ ꯂꯩꯕꯗꯣ, ꯃꯂꯪꯕꯅ ꯍꯨꯝꯕꯩ ꯇ꯭ꯔꯦꯟꯗꯤꯡꯗꯣ, ꯑꯗꯨ ꯇꯧꯕꯩ ꯃꯥꯁꯦ ꯀꯦ ꯂꯩꯔꯝꯃꯦ. ꯑꯩꯁꯦ ꯀꯦꯅꯤꯡꯉꯛꯑꯦꯕꯀꯣ. ꯑꯗꯣ ꯀꯦꯕꯨꯗꯤ ꯀꯌꯥ ꯍꯩꯖꯗꯦ, ꯑꯗꯨꯗꯣ ꯀꯦꯕ ꯍꯥꯏꯁꯦ ꯑꯩ ꯂꯤꯞꯁꯇꯤꯛ ꯈꯔ ꯁꯪꯉꯦ, ꯑꯗꯒꯤꯗꯤ ꯕꯤꯟꯗꯤ ꯑꯃ ꯅꯝꯃꯒ ꯆꯟꯗꯣꯟ ꯃꯇꯦꯛ ꯈꯤꯇꯪ ꯍꯩꯇꯦꯕꯀꯣ, ꯆꯟꯗꯣꯟ ꯃꯇꯦꯛ ꯈꯤꯇꯪ ꯊꯤꯟꯖꯤꯜꯂꯦ. ꯑꯗꯨꯒ ꯄꯤꯁꯨꯝꯒ ꯀꯩꯝ ꯌꯦꯛꯇ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯆꯟꯗꯣꯟ ꯊꯤꯟꯖꯜꯂꯨꯕꯗꯒꯤ ꯂꯤꯛ ꯁꯤꯅꯤꯡꯉꯦꯅ ꯂꯤꯛ ꯁꯤꯃ ꯁꯤꯖꯤꯜꯂꯦ, ꯑꯗꯒꯤ ꯈꯨꯖꯤ ꯁꯤꯖꯤꯜꯂꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯅ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯐꯤꯁꯦ ꯑꯃ ꯏꯟꯖꯜꯂꯦꯕꯀꯣ. ꯑꯗꯨꯗꯨꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯏꯟꯖꯥꯡꯕꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯎꯠꯁꯨ ꯎꯠꯈ꯭ꯔꯦꯀꯣ, ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯀꯩꯀꯥ. ꯑꯩꯗꯤ ꯉꯁꯤ ꯍꯥꯏꯗꯤ ꯁꯨꯝ ꯏꯁꯥ ꯎꯠꯇꯕꯤꯗ ꯑꯩꯅ ꯁꯤ ꯇꯧꯏ, ꯑꯗꯨ ꯇꯧꯏ, ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯛ ꯑꯗꯨ ꯅꯝꯒꯦꯅ ꯈꯜꯂꯝꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤꯁꯦ ꯏꯟꯖꯜꯂꯨꯕꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯁꯥ ꯎꯠꯅꯤꯡꯉꯛꯑꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯅꯝꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ, ꯑꯗꯣ ꯆꯥꯛ ꯆꯥꯕꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯁꯦꯅ. ꯏꯟꯖꯥꯡꯗꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏꯅꯦ, ꯑꯩ ꯍꯥꯞꯈ꯭ꯔꯦꯕ ꯎꯠꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯔꯅꯤ. ꯀꯣꯕꯤ ꯀꯥꯡꯁꯣꯏꯅꯦ, ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ, ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯦꯕꯀꯣ, ꯀꯩꯝ ꯌꯥꯎꯗ꯭ꯔꯦ. ꯑꯗꯣ ꯉꯥ ꯑꯉꯧꯕꯕꯨꯗꯤ ꯂꯩꯕꯅꯦ, ꯑꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯔꯨꯁꯤꯀꯣ. ꯑꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯃꯤꯗꯤ ꯄ꯭ꯂꯦꯠꯇꯒ ꯃꯦꯠꯇ꯭ꯔꯣ, ꯑꯩꯗꯤ ꯇꯦꯡꯀꯣꯠꯇ ꯃꯦꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯇꯦꯡꯀꯣꯠꯁꯤꯗ ꯃꯦꯠꯂꯦ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯂꯣꯏꯅꯃꯛ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯏꯕꯥꯅꯤꯒꯤꯁꯤ ꯇꯦꯡꯀꯣꯠꯁꯤꯗ ꯑꯣꯏꯍꯧꯔꯦ. ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏꯗꯣ. ꯀꯣꯕꯤ ꯀꯥꯡꯁꯣꯏꯒꯤ ꯂꯨꯛꯁꯅꯦ. ꯑꯗꯨꯅꯦ ꯃꯌꯥꯝ, ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯔꯒꯦ. ꯃꯥꯗꯤ ꯆꯥ ꯂꯩꯔꯝꯃꯤ. ꯐꯤ ꯏꯟꯕꯒꯤ ꯕꯤꯠꯅꯦꯕ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ, ꯍꯥꯏꯗꯤ ꯆꯥꯛ ꯇꯣꯛꯑꯒꯗꯤ ꯑꯩꯁꯨ ꯋꯥꯔꯤ ꯄꯥꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯂꯩꯈ꯭ꯔꯅꯤꯕꯀꯣ. ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯃꯇꯝꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯗꯣꯔꯕ, ꯅꯝꯗꯤ ꯌꯥꯝ ꯅꯝꯖꯅꯤꯡꯉꯕ. ꯑꯗꯨꯗꯨꯅ ꯑꯩꯅ ꯐꯤꯁꯤ ꯏꯟꯖꯜꯂꯦ, ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯖꯔꯒꯦ ꯃꯌꯥꯝ. ꯃꯧ ꯑꯅꯧꯕꯤꯅ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯪꯉꯅꯤ, ꯐꯤ ꯏꯜꯂ ꯆꯥꯛ ꯆꯥꯕꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯅꯤꯡꯁꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯐꯤ ꯑꯃꯨꯕ ꯑꯃ ꯈꯜꯂꯗꯤ ꯐꯖꯒꯗꯕꯅꯦꯕꯀꯣ. ꯑꯗꯣ ꯐꯤ ꯑꯃꯨꯕ ꯑꯄꯥꯛꯄꯗꯨ ꯂꯩꯇꯦꯕ. ꯑꯗꯣ ꯂꯩꯅꯕ ꯇꯧꯔꯛꯑꯒꯦ. ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ, ꯁꯤꯗꯩꯗ ꯐꯤ ꯑꯃ ꯈꯜꯂꯒ ꯅꯝꯃꯗꯤ ꯅꯨꯡꯉꯥꯏꯌꯦꯗꯅ. ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯜꯂꯒ ꯅꯝꯃꯛꯀꯦ ꯃꯌꯥꯝ. ꯑꯁ ꯋꯥꯟ ꯈꯥꯏꯗꯣ ꯆꯥ. ꯅꯣꯏ ꯂꯧꯔꯛꯑꯕ ꯑꯩꯅ ꯍꯥꯎꯋꯤ ꯀꯣꯕꯤ ꯀꯥꯡꯁꯣꯏꯁꯦ. ꯑꯩ ꯀꯣꯕꯤ ꯑꯩꯗꯤ ꯑꯁꯪ ꯑꯃꯥꯟꯒꯨꯝꯕꯁꯦ ꯀꯌꯥ ꯀꯣꯠꯆꯟꯗꯦ. ꯑꯩꯗꯤ ꯁꯨꯝꯕ ꯀꯣꯕꯤꯁꯦ ꯌꯥꯝ ꯍꯥꯎꯋꯤ. ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯉꯁꯤ ꯀꯣꯠꯇꯦ ꯕꯤꯠꯇ. ꯀꯣꯕꯤ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯕꯤꯠꯁꯦ. ꯁꯨꯃꯥꯏꯅ ꯐꯤ ꯃꯄꯥꯟ ꯎꯕꯗꯣ, ꯐꯤ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯎꯕꯗꯣ ꯐꯖꯩꯌꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯁꯦ ꯐꯩꯀꯣ. ꯀꯣꯛꯀꯨꯝꯕꯒ ꯏꯟꯕ ꯍꯩꯇꯦꯕꯀꯣ, ꯉꯁꯥꯏꯗꯩꯅ ꯀꯣꯛꯀꯨꯝꯕ ꯏꯟꯕ ꯇꯝꯕꯁꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯔꯥꯡ ꯇꯧꯖꯕ ꯅꯠꯆꯗꯦ, ꯏꯔꯥꯡ ꯇꯧꯕ ꯅꯠꯇꯦ. ꯕꯤꯠꯅꯦꯕ. ꯆꯥꯛꯈꯨꯝꯒꯁꯦ ꯃꯤ ꯊꯣꯡꯕ ꯁꯤꯡꯉꯦ. ꯏꯁꯤꯡꯒꯁꯦ ꯈꯨꯖꯥꯏ ꯏꯕꯥꯅꯤ ꯄꯨꯊꯣꯛꯏꯁꯦ. ꯒ꯭ꯂꯥꯁ ꯑꯃ ꯊꯝꯃꯒ ꯍꯩ ꯊꯛꯄꯗꯣ ꯑꯃꯨꯛ ꯍꯩꯅꯅꯤ, ꯄꯦꯟꯗꯦꯕ. ꯑꯂꯨ ꯊꯥꯛꯇꯕ꯭ꯔꯣ? ꯊꯥꯛꯄꯅꯦ, ꯑꯂꯨ ꯑꯃꯈꯛ ꯊꯥꯛꯄ.
좀 좋아해. 아주 괜찮아. 알루미늄. 집에 고진 성공도 사는 거. 하디 짝꿍 통은 순도 보내봐. 알루. 이 짝꿍 다가오. 그렇지. 어? 얘네 너무 꼬리면. 많이 겹쳐 보세요. Masak. Fajarnya. Mẹ anh xin video thằng đi của à tôi kỹ cái nó nhìn vậy ông làm cái gì Cái gì? Cái gì nó làm được không được? 이까이 세이가 님 거의 사람들 너무 힘들었야 이까이 세이가 아버지 생긴 모방 때문에 강수 정말 잘하다 Cái nào tao nói là cần phải một băng túi trong hai đến. hậu đi hậu đi à tôi hay được bạn cô bị vậy 지금 장이야 아직 고비 거기 동화가 그냥 자기는 그냥 그 cô bị gì đây nè sao chỉ máy用dân gì bảo đây đồ cũng như gì đây là máy nè 자기 림 닮은 데 있는. 이거 mà đang cái hiện giờ sao bây giờ mình đang ngồi 에이 직접 또 오면. ngane ba sak masam sani thak e khoi khi 봐봐 랑타가 삭. 파기 떠오네. 나상. phagi đâu vẫn hai được mình ra phong nó thì 에이전시 피해가 빨리 이제 루브데기네 뽕노가 놓는 그래. mẹ mà khoi chế channel daga ai subscribe one ko मैम आई जो माय चैनल दगा आई की वीडियो नमजबगा आई खर खेने को ada phone gi makha ko lega aina sigi background si black oramadi bani se hazadoni ko không đẹp giờ bây giờ đâu hoji na un piece kun hale ko bani sak chai ngai da ado video su loi chale sak su oe ai haidi si aina to shili je chắc không chắc sao sao rồi mà bao nhiêu máy sao rồi ngamre o ega mình sao cái gì bu phan gre mày am chi đi aku chế cái channel này ko ai kusa tao rồi si na ko haidi hori mo hui gi sa hapna batale nei ban char pile mo dun hui gi ulen le ba ko do hui gi sa kun hapjala ba ne ba sina hui gi cha o helani ai tao biết cũng này anh phúc thật là vấn đề đó mà một bằng tổng kỳ hay ngà tăng ngài rồi ngon đâu bên kia đâu đi alu đi đâu đấy ina để vấn đề cái nó nị ai lên đi qua cái nó sẽ wow mà anh cái channel gì mà một bằng tổng bị ba tăng soi thùng bởi cái một bằng mà nó tổng bị ba hậu em hả ai chân rồi ý thân thì này thật ra kiếm rồi chọn nó sao bây vậy cái chân đơn cũng xin cho mà gì một bằng tôi bị tôi vậy ai cái một bằng mà nó tổng bị này ai bị gì bốc được cái in được cái in này mà xin được rồi han bật máy nó rồi ai đi bốc thân lệ mà một bằng tàu có ngay rí thiên body thiên wari su pa tu atau macam video nam tu agak Salah amat tu. kai lam da ma lam phen haji bukan lagi lam phen ai di rims hospital le betul lam phen dan trot lam phen dan rims le do lam phen hai betul ai khang ni rims tu chalu re do ai moi em phá loi bagi ko karom da tôi này nha chúng này còn video nữa bao nhiêu tay chẳng đâu một quăng đi tôi mới học rồi ando rims le betul dis kan denim lam phen dan ni da Nhưng mà bằng tao với sinh thật rồi.
이싱 그냥 장 이싱 건드리디야. 이거 방에 타긴 하고. 나마이 타살라가니. 이싱 야우드래. 그래서 또 그래. 아시드만 민네 다음에 이싱에서 야우드래. 그래서 그냥 이제 고사하는다. 미안. 이싱 간다 작자디. 그러니까 그런 거. 난 무방 거 봐. 그래. 말해. ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯥꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯕ ꯂꯣꯏꯔꯦ. ꯃꯊꯪꯗ ꯃꯃꯥ ꯆꯦꯅꯦꯜꯒꯤ ꯀꯔꯤ ꯆꯥꯔꯣ? ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯦꯕ. ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯏꯟꯖꯥꯡꯅꯤꯅꯅꯦ ꯑꯩꯗꯤ ꯂꯩꯔꯛꯇ꯭ꯔꯗꯤ ꯎꯇꯤ ꯌꯥꯝ ꯊꯣꯡꯒꯜꯂꯦꯕꯀꯣ. ꯏꯟꯖꯥꯡ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯎꯇꯤ ꯌꯥꯝ ꯊꯣꯡꯒꯜꯂꯦ. ꯃꯊꯪꯗ ꯑꯃꯨꯛ ꯀꯔꯤ ꯀꯥꯡꯁꯣꯏ ꯆꯥꯔꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩꯒꯤꯗꯕꯨꯗꯤ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯥꯔꯣꯏꯀꯣ, ꯉꯥꯒꯨꯝꯕ. ꯃꯥꯒꯤꯗꯨꯅ ꯑꯍꯥꯎꯕ. ꯃꯥꯗꯤ ꯑꯍꯥꯎꯕ. ꯃꯥꯗꯤ ꯄꯩꯁꯥ ꯄꯥꯏꯕꯤꯅꯦꯕ. ꯑꯗꯨꯁꯨ ꯃꯤꯅ ꯄꯤꯕ. ꯃꯥꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯌꯥꯝ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯌꯦ. ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯩꯈꯣꯏ ꯎꯇꯤꯒꯨꯝꯕ. ꯆꯦ ꯆꯦꯅꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯃꯤ ꯅꯠꯇꯕ ꯆꯤꯡꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯝꯃꯨꯀꯣ. ꯑꯩꯒ ꯇꯤꯟꯅꯕ ꯑꯩꯕꯨ ꯈꯪꯕ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯝ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯝꯃꯣ. ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯌꯥꯎꯔꯝꯃꯒꯗꯤ. ꯆꯤꯡꯃꯤ ꯇꯝꯃꯤ. ꯑꯩꯅ ꯇꯝꯃꯤ ꯍꯥꯏꯕꯗꯀꯣ ꯃꯨꯁꯂꯤꯝꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯅꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯛꯄꯟ ꯄꯟꯗꯦ ꯍꯥꯏꯌꯦꯕꯀꯣ. ꯇꯝꯃꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯩꯅ ꯁꯨꯞꯆꯤꯟꯖꯕꯅꯤ. ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯔꯒ ꯂꯣꯏ ꯁꯨꯞꯆꯤꯟꯖꯔꯦ. ꯆꯤꯡꯃꯤꯅꯁꯨ ꯌꯥꯕ ꯇꯝꯃꯤꯅꯁꯨ ꯌꯥꯕ. ꯃꯥꯗꯤ ꯌꯥꯝꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕꯅꯦ ꯃꯌꯥꯝ. ꯑꯩꯗꯤ ꯅꯨꯡꯁꯤꯕꯤꯗ ꯃꯥꯜꯂꯦ. ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯗꯦ. ꯑꯩꯈꯣꯏ ꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯒ ꯗꯤꯁꯂꯥꯏꯛꯀ ꯇꯧꯕꯤꯔꯣ. ꯗꯤꯁꯂꯥꯏꯛꯇꯤ ꯑꯝꯇ ꯈꯔ ꯐꯪꯍꯟꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯆꯦꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯄꯣꯖꯤꯇꯤꯞ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯅ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ. ꯍꯣꯏ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯗꯤ ꯆꯨꯝꯃꯦ. ꯑꯗꯣ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦꯕꯀꯣ. ꯋꯥꯔꯤꯁꯨ ꯄꯥꯗꯣꯏꯅꯦꯕ. ꯍꯧꯖꯤꯛ ꯄꯨꯡ ꯐꯅꯌꯥꯝ ꯇꯥꯁꯟꯈ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯨꯏꯒꯤ ꯆꯥꯛꯁꯨ ꯊꯥꯗꯣꯛꯎꯔꯒꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯒꯤ ꯕꯦꯗ ꯀꯃꯦꯟ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ. ꯕꯥꯏ ꯕꯥꯏ.